State asigi Tonganba district tagi drug Lalonba Meeoi Ahum Fagatpa Ngamkhre police ki pa amagi matung ina Manipur police ta ngarang Meeoi ama brown sugar ka konana Imphal West ki North AOC area dagi fare haidi Farba Meeoi adudi MD Sabir Ahmed Chahini Fugataruk Thoubal district ki Lilong Nungai dagini Mangon dagi brown sugar kg taramanga ga gram chamanga ga yangkai taruk amadi tata truck ama fagale haidi Amaromda security force na chaliba tha asigi amada Meeoi ani heroin powder ka konana Imphal East ki Porompat police station ki manung chana leiba New Chekon tribal market tagi fare haidi Farba Meeoi adudi MD Mustaq Ahmed chahi kunganipan district asima ki Golapati mayai lekai amadi Ras Khan chahi kunganipan Thoubal district ke Khelakhong mayai lekai dagini makhoi dagi heroin powder gram chamri ga tara taret muk haptuna purakpa sapon kep tara manga amadi chaka ani panba gari Honda Dio DLX ama fagale haidi